ngasi laibak thiba thodok amada SKTV gi IT section gi engineer oiwa Silambau Panmai Sai Kuntret laibak thiba thodok amada laikhidrei thodok asing asi nungthel pung mari rom taba matamda Imphal West district ki manungsana leiwa Larenzam gi mafam amada mahangna field duty tawringai da maina singbadagi thokibane thodok thokpam dagi fangba pawgi matungina Silambau maina singne haiba khangnarakpadagi khudak tamanak nakpada leiwa Asian Hospital da pukatuna laikanaki adubo hospital yauruba matung laikanaba ngamdabadagi laikhidabane Silambau Tamelong district ki Longdi Pabram dagi hojina Kaisampata laiduna SKTV gi IT section da thabak tawrakibane Silambau mathau da puning sangba amadi honabakanba engineer amani mahana laikhidabada SKTV gi Ferren body oriva SK broadband service provider amadi SKTV gi management staff sina thamoi sona awaba Fongdokhre loina na laikhidrabagi thawaina mapugi laikolda ingna singna lairunaba thawni ki amadi mahaki imung manunggi awabadasu saruk yari